pausing pizari thasigi kulumdoi fawgi manungda taret suba UGC pen regulation listing ani tarani panchana handrabadi cease work strike yauna khongjang lakadori More Police Commando amadi tarani thoi suba AR gi apun makanguna chahi nauriba angang ani WY tablet ka kona na fagat khrei Manipur gi ningthau lai semba sana zawbana mami thawan gi awa khongchat lipun wari lamthakhrei amadi Pravis Sanam gi misi gi matangda ADGP gi finding report CBI da yohananaba Manipur lengang na thubada thabak paikhat haningi haina PHC na lenga ki puning chingsilakle Kurumjari Times of Manipur News mideng tabiri besing bongangom Priyana taram nokche bagaloina na pau sandong pizari September kulumdoi fawgi manungda government college ki oza singi taret suba UGC pay and regulations listing ani tarani pan implement tawdrabadi mathangi numit September 13 dagi democratic oiba khongjang sangsilagani tangai fadrabadi cease work strike fawba changsingani haina Federation of Government College Teachers Association Manipur Fegokta gi president Dr. AP Sangnangasi Manipur Press Club ta pangthokpa pawgi mifam amada phongdokhrei Fegokta gi BP Singh Dr. KH Mohan K. Shanaton Dr. RK Indira General Secretary Dr. N. Somrendro Amadi Member Kyasu Sarukyaki General Secretary Dr. N. Somrendro na haikibada ngasi fawbada Manipur Sarkar na Government College Oza Singh yoiba hanadagi tanduna lakpa demand sing pidana lakle College amadi University Singh Oza Singh PAC UGC pay and regulation gi matung ina chahi tara khudingi revise tawgadabani adubu ngasi fawba state asigidi tawdana leiri haiki President Dr. AP Sangna haikibada Manipur Sarkar na taruk suba pe chanakhiba matung taret suba pe chanaba hobada Manipur Sarkar gi government oza singidi yahonlakide thawong asi yamna laibak thibani masida natana thama pangi special compensatory allowance ACA amadi TA supi dana thamle thawong asina oza singda khoirang khoishaungna ba pokhanle mamang da su hiram sigi matang da Fegokta na mari lenaba education minister amadi Chief Minister da aiba cherol kaya su pisin khrei reminder kaya su thakre adubu ngasi fawbada sarkar asina karimta tawdana leiri mari suba ultimatum oina ngasi asi Chief Minister da cherol ama pisin khrei cherol duda lakliba September kulumdoi fawbada Fegokta na taliba demand sing asi thabak to onthok piyo haiba wafam thamkibani hiram sida sarkar asina midyang changwiduna thabakta onthokna bo honabiyo Karigumba hairiba matam asifawbugi manungda thabakta onthoktrabadi mathangi numitagi democratic oiba khongjang kaya sangsingani tangai fadrabadi cease work strike fawba changsingani haiki Police oja dadi SATHP de adubu is academic grade pay na bagi amalai masi higher secondary level bawda oja singdi aduga academic grade pay phangba higher secondary bawda ke makadi oja sing asidadi Yes, yes, yes. Chapter na piye. Police ko da tolo jami aduna moi alone. Ni sinam sir laga conversation suna namdana suppress to the thong hai to intention dai bra se. It is our honest doubt. Myanmar rom dagi ain kaina puthorakpa mayai kaba drug ki polam sing puthoknaba drug lalonba singna chahi nauriba angang singbu khutlai oina sizinaba hore. Mamangdasu security force singna chahi nauriba angang kaya amasu drugs purambadagi fagatpa leikrabani thogdok asiga manana ngarang nungthil pung 3 kun lom taba matamda Imphal More lambi gi khudeng thabi check post ta leiriba tarani thoi suba Assam rifle amadi More commando gi SIS Lonendrona Luchingba apunba kangbu amana khudeng thabi check post manaktagi chahi nauriba nupa macha ani WY tablet piece listing tarataru ka chamri ga nimfu mathoiga kona na fare Faraba nupa macha ani edu More ward number 7 Chawang Phai village tagini makhoi anina Myanmar gi Kenbo bike season aduna polam sing adu purambadagi fabani Faraba chahi nauriba angang ani du More police station da sinakhrei Mami Thawan gi awa khongchat lipun wari ngasi ayuk Manipur gi ningthau lai semba sana zawbana
Kanglagi Nomchuk Thamba Gate Tagi Lamthakre. Miyo Yankai Marina Saba Mami Thawangi Kangbu Osina. Manipurga Yumthang Nariba Myanmar da Khundariba Manipuri Singa Unaduna. Awanungai Kaya Pukmen Pangmenagadori. Numit Nipani Chumna Sathagadoriba Khongchat Asida Laibak Aduda. Khunda Kraba Maitei Singi Marakta. Nat ki oiba thoram kya galoina na interaction program yauna friendly football match amasu sanagadori. Mami Thawan gi numit nipani gi khongchat adu lamtharaduna ningtholei semba sana jawbana. Mami Thawan gi khongchat asi mai pakpa oirasanu hairaduna khongchat asina laibak ani gi marakta tung koina nungsi chanaba gi mari ama thambada achoba mateng oiragani haiki. Aikoigi Manipur gi masak ngairaba adugumba artist mayam tongan ba film da aduga isai nongmaida aduga atai hiram kayada koigi saknareba mayam amana pik thalaba adugumba team mamakak aikoi ngasi Myanmar gi damakta aikoi lamtha jabani aduna chaliba aikoigi team asi khongchadasi yamna koigi good mission haiba tare koigi haugraba aikoigi hana leiba ani gi marakta leidarakpa adu hauji somu koigi egg is policy na singba lakpa sida kharaga hena hanagi mari du digi hena chesanba nungsinaba urangnaba adugumba khongchadamani adugumba phamadu da so ekona tongan ba ekoigi activities mayam ama sana khonabagi adu interaction tawbagi cultural program mayam utbagi aduga makhoi rongi leiramba ekoigi tongan ba makhoi culture gi ba sana khonabagi ba pot mayam ama so ekona yengba phangadaba uba phangadaba ekoigi su utkadaba aduna sigumba koigi khongchada si yamna nungaiba tek ta kaidaba khongchad ama oibira o haidana igi makai dagisu lai khurumjari ngasi akhoi senglaba kanglagi koigi gate stegi ko platform sidegi koina ngasi lamthaga doriba khongchad asi mami thawangi awa khongchad lipunwari haina kawi masigi maruiba khongchad sigi pandamdi akhoi Manipurgi nungsiba akhoi paujel ama puraga Myanmar da tariba chilnau sing punamak haitare Manipuri diaspora punang pu akhoi unaduna akhoina ngamjaba khudol pot khar piramba amasung awanungai wari sarubai khongsadamane masi akhoi numit nipani supna akhoi changadaba khongsadamani ado khongsa chideda akhoi Mami Thawangi members sing marakta akhoi tongan ba punsigi sinpham mayam adagi lakpa maroina film sports aduga business aduga technology gi kogi technical kanom digi lakpa mayam punchalaga koigi chachagadaba journey ni Uttar Pradesh ki Noida da Loktunuraga Miyancha Singna Lamakhangda Thawai Manghan Bikraba Pravis Sanamna Laikhidaba Chahi ani mapung pharakpagi thoram ngasi People Action Committee amadi imung manungna senduna Imphal West Uripok Achom Lekaida pangthokre Thoramasi ki saruka moina a discussion on the status of the matter haiba hiramda miyamgi oiba khana nainabagi thoram amaso pangthoki thoramadu da saruk yakiba PAC gi convener Laimeyum Pisu Sarmana August thada mahakna luchingba miyoi marina saba team ama DGP unaroba matamda sarkarna assign tawkhraba ADGP Pramod Asthanana chalubagi finding report asi Manipur Sarkar gi police department da submit tawramdaba asi PAC na DGP unaruba matamda DGP masamakna Pramod Asthanana masigi finding report asi Manipur Sarkar da submit tawbagi mathau tade hairakhiba wafam asi chingnadaba ngamde ADGP na chalubagi finding report asi athuba matamda CBI da yohaningbagi apamba kaya su fongdoki Paugi marathana atenba break ama lawjari Hello Food Express na adom adongi matam manghandana home delivery tawbagi khudong chaba pijari ngasi mak hosingmak adomna adongi mobile da click ani khak nambiduna Hello Food Express ki apps asibu hapchinbiu apps asigi matengna adongi apamba chaningba chanaba makhalsing anakpa amadi arapada leiriba Manipur gi apamba hotel singdagi mahau leina chabiu atenba matamgi manungda apamba sanaba makhalsing Hello Food Express na pijariba home delivery ki khudongchaw silogi Hello Food Express your favorite food delivery
Kangla food product ti iram dong gi aseng ma mahong yeng bio garlic mixer khatana tana kangla gi ano food item singi mahok khangla bada ngauroi daw kana bu nei bagi Kangla. Break ki matungda mayam bo amukha na taram nokchari bakhata bo pau pijari R&V Art House na lingkhat ki ba chahi ama mapung pharak pagi kumon thoram ga mari leinana numit humni chumna chathagada ba Manipur Art Fest lising ani taramapan ngasi konung mamangda leiba lamyan wa sanglen na hudokre thoram aduga mari leinana Art House asigi co-founder Dr. Bijita Ningombam na art fu pamjaba department amadi lanai mi opumna mangna amata oina leminaduna art pu yokhana bagi pandamda Art Fest asi pangthokpani Nakal amaromda co-founder amasu oiriba Govin Wahengbamna artna ekhoi miyoibabu konsinduna thambada natana nungaiba harauba amadi penthoknabagi machaksu oiribani loinana art haibasi yamna pak chawba lam amani haiki Pothok puthokna balairiba longmi khudimag lingjen manaraba matamda longmi singi yaifana bathabak kaya mai pakna pangthokpa ngamgani haina Manipur State Cooperative Union gi President L Tompi sakna phongdokhrei ngasi nabat aro Manipur gi mideng makhada Institute of Cooperative Management ICM da senduna Institute asida ngasi dagi horaga numit humni chathagada ba Primary Agriculture Credit Cooperative Societies ki Board of Directors singi oiba Management Development Program hogdokpagi thoramda saruk yakiba Tompi sakna makhatana kungi nong matam chana laktabana ngasidi lamdam asida awaba kaya mayoknare thengnariba awaba kaya si olakpa chahidana hena wagadawribani miyoiba khunaina chinjak yaudana hingba oithokte maramaduna chinjak puthoknakpagidamak leiriba longmi singna amata oina punsinduna pothok hena puthokna ba kok chungsinaba matam oire Amaromda lamdam masida nong tadabadagi longmi singna thengnariba awaba kaya si lengakna akhanaba midyeng ama changbiba matam oire haiki Ai saruba jaga mafum kharada Bishanpur site ta Thawal gi site ta tongam jaga kharada low ubasi handaki sahi si gone low ubasi usinyamre More da Laiba All Community Development Organizations More Okodongi Ari anau form sinabagi thoram ama luf asigi office ki conference hall da pangthokre thoram aduda Technopol district asigi ASPKH Robinson SDPOL Mega Barna amadi luf asigi hanagi president RK Sanayamana maruoiba miyoi sing oiki loinana thoram aduda More da Lairiba Manipur Muslim Council More Tamil Sangam More Gorkha Samaj Seva Committee amasung nupi khunai chawkhat lamjing luf asigi thomi sing susaruk yaki Thoramadu wangang laduna ASPKH Robinson phongdokhibada akodom morena hanadagi hongna tongan ba miyam gi thabak thoram kaya paikhatuna lakliba sida thagat pa phongdok laduna akodom na Manipur manung da leiriba tongan ba mahiroi singi free coaching class pi ba yauna manung hanjin ba mafam singda chatuna medical camp kaya ama tawkiba madi khunai gi damak yaifana ba tawriba kaya si singthani ngai ni ngasidagi nauna fam pai ga dawriba singna su makhata na miyam gi kanaba kaya ama tawbirakani haiba thajaba lei haiki Jingi free coaching class ogi ba adagi medical camp tawgi ba sigumba akoi samaj ki chapana ba koi activity me ama tawina lakui ado koi hana lebiram ba office bearer haita tabudong office bearer singna sigumba ba athaba samaj ki kana gada bathabo me ama tawbiram gi maktai thagachari ado gai ne sum yengjabada office bearer khara ama no na kuju yaure ado ba from support ocean ju laiba ngazare adu anong na iba office bearer da jo akoi gi hana tawbiram ba dumaina samaj ki ababa ba akoi policy program me ama yakani na ikhaje Loinana nauna khan khraba luf asigi thau pugada basing adu de president oina TH Buda Maitai vice president oina S Ibo Pisak Singh amade Khelen Safam general secretary da I Kamal Maitai joint secretary dana Y Sunil Maitai publicity and information secretary oina A Antiboy aduga minority affairs secretary oina MD Ayub Khani
PRDA Bishnupurna Semba Children Club Eating Laisafan Eating Amadi Thanga Part 2 Gram Panchayat Ward number 1 Eating Laikai member ga khusam naduna plastic polam khundokpa amadi lam 2 sit sengbagi thoram ama pangthokre thoram aduga mari lainana PRDA Bishnupur Action at LRP project ki field assistant or Raju Nahai Hogalakliba angang singda plastic ki polam singna ecology da mangzaba miyoi bada laina kaya pohan babu Kanghan ba amadi plastic free environment o henana bagi wakalonda thoram si pangthokpani haiki Hang tin kai sida PRDA na kemjaba Indian club kalonina tin kai sidi community hall na club ki area koi bachida koi social service PM am pangthok sari sikum laba social service asiki maru do pandam di free plastic campaign haiba di ka koina amjabani Lam 2 sit sengbadu da saruk yakiwa Laisafan Eating ki president KH Shurmala amasung ward member M Bir Chandrana PRDA Bishnupurna Laikai asibu luna na lainaba amadi chaukhatnaba paikhalakpa thabak singda makhata na mateng pangani amadi hogalakliba angang singi club sembiduna makhoina moral education pibagi damak hainingai leitana thagat haiki Nasi PRDA isang natuna iting sabal amadi laikai member ga China social service na tawje kana PRDA ki mai da yam harabu fu se duna athang tab kaya da su PRDA na makata na sigumba afaba ko tabak si pangku PRDA Lairaba imung da poglubana ningba thungdabana punsigi apamba kaya fanglaktabana ningba kairakpana pikliba angang singna drug charakpagi achauba maram amasu oire haina Moirangdagi social worker Thongam Santi Singna Fongdokre Wafa masing asi Moirang Kendra Progressive Front na sinduna Moirang Kendra gi imung singna masana masabu thabak pijaduna senthok laina hingnana ba pandamda semkhiba self help group singda thada khiba potlam amadi senthang sing kaya yamna chokhatpa ngamlabage khangmin ba Fubala Gram Panchayat ki self help group singi oiba pre quarterly progress review meeting da Fongdokhibani Mahakna makha taraduna apamba sing mamang mapada taluraga su fangbang amlaktaba imungi sanmilon fatabana tungi manglan uraktraba angang singna punsibu laithoraktuna wakhal pothana ba nungaina ba lambi thirakpada drug sarakpani pikliba chahi tarahumdoi khakta ngairibi nupi macha foba drug sabagi moirang kendra da record leire aduga nupi singna sanmilon fagatlaba senthok lambi leirabadata asigumba kayasi hanthanba ngamgadaba maramna tangai fadana kendra sida leiriba nupi singi sanmilon fagatnaba self help group semhalaga bank ka samnanaba moirang kendra progressive front na kendra si chaukhanaba tongan ba khongthang sing lokhatpani aduna nupi singna thamoi sengna thabak subiyu pothok marang kaina puthokna bohona biu bank tagi loba senfam singadaba senfam ni kaubigano haiki ngasi Manipur khunai chisu kana makhari thawin sidagi suma guli me amsina mahal daktara aikoi samaj se aikoi puru maitai ro puru che maitai ro jati che loisin gi gedra hebigi singnadab sumamdar matamdo yaura bani upi khunai na madu putam se kan bada chongba thawra loba se daka oi adu khunai me ya chongba thawra lo pada simthok lambi se leitragadi kamai to lo thawta lo ngom doino hai wa khal lon sidagi aikoi da sagatcharaga ngasi asigum laba senthok lambi se leinadagi wa khal lon dani ngasi aikoi na semjaraiba maramdi aikoi self help ka semai Kendra sigi tonganba self help group singna su athoiba mithunglan singda lengyanbi sing yanduna makhoibu lamjing bibagi damag ikai khumna botki self help group kayagi nupi singna makhoigi imungi sanmit londa masana masabu tengbang bang ambagi damag lambi pibiriba thongam santibu thagat fa fongdoknaki Kendra kumbai pangre masa mas Saiton mamang maning amadi akoibada leiriba local sing asi kumginong marang kaina chudabana kumbi kendra gi MLS biradagi mateng loduna yamna wana fo hunkibani Hauzik fo salamdai matamasida lobuk sing asi lekrak chatuna fo satpa ngamlaroidra haina lomi singna kokta khut haptuna leiringai matamasida handak lengang na ikang thok le haina lauthokiba sida kumbi thingel apunba lomi luf asina koliba lofam sing asi yauram laroidra haibagi chingnaba lomi singda leiri haina
loop asigi cherol amana hairi cherol asina makha taribadi karigumba loop asina koliba lofam sing asi yauramdrabadi mari leina baloisang na athuba matamda re-survey tawduna lawmi singi awaba kharadang oirabasu kokhanbiu haina lenga ki pungning singsilakli Paugi Marathana attend the break Amagasulozeri. AIYF Manipur State Council na sinjaduna Lamyanba Luching Purel Hijam Irabot the tribute tawjaba kunmari suba state level jananeta hijam irawat saithai se changdamnaba pangthok jaragan category ani thokna khaidok jai junior amasung senior category form thajan bagi aroiba numitna 18 September 2019 date of competition 22nd September 2019 mafamna JN Manipur Dance Academy Imphal competition sigi form pampamna AIYF office irawat Bhavan Group Mahalten Imphal Manipuri gi sejak pisingna form homtang lobiduna asida upcoming singer singna saruk yabiu aduga masigi competition si khalaliba sejak singidi amna soba platform mo idini Manipur gi nongle inkhalaklibi singna saruk yabiu kunmari suba state level jananeta hijam irawat saithai se changdamna Break imatung da mayambo amukhana taram nokcheri makha taba pau pizari Haraurau Gram Panchayat ki Pradhan Laisangthem Kulachandra gi meeting makhada Haraurau Part 1 maning lekai da leiba Thodem Pukri retaining wall chananabagidama ngasidagi thabak suba hokhrei Paikhalakliba thabak aduda apenba fongdokladuna Thodem Pukri Committee gi President Thodem Okendrana Pradhan Kulachandrana Gram Panchayat asigi miyamgi yaifanabagidama thabak thoram kaya thengkhang kaya da paikhalakhrei Pukri asi lekai adugi akoibada leiba yumthong yangkhai romna thawai makni khanjariba Pukri amani Pradhana paikhalakliba thabak asi lekai asigi oina yamna laibak phabane haiki hairiba akoi yumna yangkhai muk leiba asigi pukhi asi akoi harau tangkham gram sabha gi Pradhan mingoina panjarabada lesambi kulasandana samai tawduna wari basi ai sange thagake honage tanage haibadagi aikoina loina na hauji akoina masida ising singdana adagi hujik chanba haudana khotna khoi nung nei moi thadadana tawriba si MG narega gi MC adugumlaba lakadu fan mayam sina tawbuni haina padana aikoi pukhi committee hairiba khoi lekai sigi mi yumthong yangkhai mu sariba asida lambi tarakpa pukhi si yorakpa akoigi makha lekai harau makha lekai hana thodem pukhi su hainai hairiba mafam si masida usar kaya amasu thagane haina mana ningsingbi akoida takpiri masiju akoi pukhi sanbagi nungaijabagi maraksida amuksu u kaya ama thagani haibaje masiju padambu amukai hanasu aina padambu haininga yekna thagasari The Laimaram Yaifa Lamjing Love LYLL Waroiching Youth Development Club LYDC Hainobok Awang Youngstar Club Namoi Kul Amadi Hainobok Loya Lakwa Youth Club na puna kusam naduna Sadu Jiru Waterfall da picnic amadi lam koiba lakliba miyoi singna plastic ki amot akai sing mafam jana hundok pinaba drive chathakre Hiram asiga mari lenana LYLL gi senior advisor L Paharina lam koiba lakpa singna waterfall asigi khongnungda Chak yan chang thongjinduna amot akai sing lang thabigano turel gi ising asi miyoi lak amaromna chanari bani haiki mayam makhadana mi mayam sabasida iru jajindana phattaba langsindana insang chimjanba nakandana taba mai hugjanba tawruga loina phattaba singje loina akogi makhadana mi mayam saba lijabor mayam lawruga sitwa masimaga tawbiganu haina mayamda apin Amaromda WYDC gi Secretary S Sanahalna lam koiba lakpa singna koiba laklaga iru jasinbadagi makhada leiriba miyoi kiyadi makhoigi machum chare water supply scheme kiyasu masidagi ising launaribani maram aduna hiram asida mari leinaba department gi maikei dagi sumityeng changbiu haiki panba yabadi waterfall dagi lakliba ising asi kendra ahum gi miyamna chanariba isingni tasengna ising sizinariba akoigi lak ama henba mi singsi tasengna makoigi machum jaraga phatawdigi machum thaga oina akoigi leibagi phibum ama leire masidaisida akoigi village moina club ki naha sing oina masije mayamda tawbidanaba amadi akoibagi phibum si haibade akoigi mapung oina waterfall amadi masigi mapa turen singse luna na thamnabagi daita du puna lominasi Manipur University Students Union Musuna Senduna Manipur gi saknairaba saisakpa ama oibata natana Manipur gi tongan ba issue singda base tawba lyricist tapta gi matangda nongmagi oiba seminar ama MU gi Art Science Department gi Senate Hall da pangthokre
Thauram aduda thoiba mitunglengi oiba warol piraduna Professor T.H. Ratan Kumarna ngasi pangthokliba thauram asina entertainment gi oiba isai khakki natana academic point ta yenglaga saisakpa taptagi isai gi lyrics ta yauriba social issue political criticism amadi atai issue singda khanaraga hena afaba paujel ama piragani haiki mahakna makha taraduna khunai ama achumba lambida purakpa natraga miyamda paujel ama pibada music natraga isaina achauba thodang lauri masida ngasi pangthokliba seminar asina khunai asida ithil amadi soidana piragani haiki Saya ikoi nama si entertainment oi na sumlau laga nakal lama rom dai saya siapa maya Manipur yang lay aduna ngasai di ekta jazz music kumba pop kumba kai kumba adom doi na lau laga yang na art lay tana lau basina taba ikoi madu ki lirik yang ba kushalang madu na mi maya mu pelen bang ngamaga di Nobel Prize pangi si di saya siapa Bob Dylan Nobel Prize pi Nobel Prize for Literature si pop singer amada pi madu wato oi masi kamai pi ro kholi no na adu bin Nobel committee na khela ga e masi pi ba yare na ina pi adu group ne ba tap ta gi so Manipur University Student Union gi Shatra Singh amadi akhoi oja sing mayam na tap ta gi maram da akhoi naina bi bi si adu ki mati harau sei taseng na idi thodon khang haiba adu gi wa na se de adu sukhang khang riba sukhang sungai haije da ba mo si gi stage pocket pi da na ka seminar se naina bi ra ku si ai taseng na ai ngak po phau sei Seminar asigi ahanba session gi waina MU gi Anthropology Department gi Professor Y Navakumar na chair lauduna MU gi Manipuri Department gi Research Scholar Pudangkoi Luwang amadi Social Scientist Dr. Danbir Laishramna taptagi punsi khongsatta isai amadi taptagi akhanaba isai kharada nainaki Maki appeal criticism ni atu maki appeal na isai sida Ministry of Micro, Small and Medium Enterprises MSME na sinduna Technology Center System Program amadi Technology Center singi darkar oiba amasung thengnariba khudong chadaba kayagi matangda MSME gi stakeholders singi nongmagi oiba workshop amangasi Chingmairong da leiba Hotel Classic Grand pangthokre Thauramadu gi athoiba mithunglen gi warol piraduna Manipur Sarkar gi Textile Commerce and Industry gi Principal Secretary P. Faina lamdamasida mamangi thakta gi hauna asigumba workshop asi pangthok lamlabadi ngasi lamdamasida naha oiriba entrepreneur kaya leiramlagani hairaduna ngasi pangthokliba workshop asina inkhalakliba naha kaya da anauba wakhal loksing kaya piba ngamlagani haiki Denam Din Dayal Antyodaya Yojana National Urban Livelihoods Mission Ministry of Housing and Urban Affairs Government of Manipur gi makhada Bisnupur Municipal Council na senduna self-help group singi imung manungi miyoi singi nongmagi oiba free health check-up camp amangasi Bisnupur gi kiyamba ningsing sangle na pangthokre Thauram aduga mari leinana Bisnupur Municipal Council gi chairperson El Maniyai man hai nongmagi oiba free health check-up camp pangthoklibasi Ministry of Housing and Urban Affairs ki mideng makhada Ayushman Bharat scheme to all gi eligible oiba self-help group members amadi linking eligible members from self-help group to Poshan scheme gi beneficiary singi damak pangthokpani camp asida miyoi lising ama health check-up tongna ba pandam thamli karigumba thamliba pandam asing asi yoba ngamdrabasu hayeng su makha tana chathagani haiki ngasi si ekoi mi lising ama ekoi target tawbani ado je pauda ekoi emission tawbada mi changwai matak tawre ekoi doctor tare nipan ni hojik laje superintendent masa lami ye kai gum koi na yeng mada loi ngamdraga chu ko hayeng bong maka ja tharaga koi tui ke ma se koi hairiba koi share group koi bisambuda lairiba group chingchigi imung manung natraga na koi gi masa masu adai masa sing koi punna koi jeng jagan India gi prime minister na lautok pi ba koi gi Hindi India haiba adugi koi gi lairiba parja chingji masa mau phana thamba amasung mo koi bu nada jekna thamnabagi pandam de koi masi haiba ke masi pang Indian Red Cross Society Imphal West District na senduna ngasi Babu Parada leiba Chief Minister Secretariat Complex ta security personnel singi oiba basic first aid amadi CPR gi matangda nongmagi oiba awareness program ama pangthokre Thauramadu da Chief Minister gi escort kangbu amadi PSO singda khudaki oiba asok apan yauna awaba tarba miyoi singda karamna first aid pigani amadi CPR karamna tawgani haibagi matangda training piki loinana Indian Red Cross Society Imphal West ki chairman Dr. Koizam Arun Kanta amadi mahaki kangbu na security personnel kangbu aduda
खुदकी लायेंगी ओइबा मखल मखा कयागी ट्रेनिंग सु पीखी लमदम असिगी मनुंग हंजिनबा मफमसिंगदा तंगाई फदबा मतेंगसिंग पीबगी शरुक अमोइना IGAR South की लिचिंग मखादा चांदेल डिस्ट्रिक्ट लेबा कुंदरुक सुबा AR गी मोलटुक बटालियन ना डिस्ट्रिक्ट असिगी मनुंग चनबा खेंगजोय विलेज दा मेडिकल अमदी चर्च सर्विस अमा पांगथोखरे कैंप अदुदा रेजिमेंटल मेडिकल ऑफिसर ना अंगांग यावना पुन्ना मियोय 69 रोम मेडिकल चेकअप तौखी पाउगी मरक थाना अटेंबर ब्रेक अमगा सुलौजरी मणिपुर की अहानबा 24/7 कैब सर्विस ओरिबा लमजिंगबा कैब ना अहानबा ओइना मियाम गिदमक्ता मॉनसून ऑफर अमा पिजरीबा ऑफर अदुदी 5% डिस्काउंट ऑन एनी ट्रिप और एनी पैकेज अकुपमरोल गिदमक कांटेक्ट तौबियु लमजिंगबा कैब नागामपाल रिम्स रोड लमजिंगबा ग्रुप बिल्डिंग ऑपोजिट टू लमजिंगबा निधि लिमिटेड इम्फाल अखोगी फोन नंबर 180010279559 नत्रगा 8794613154 नॉर्थ ईस्ट डेमोक्रेटिक एलायंस नेदागी मरीरक सुबा मिफम ngasi गुवाहाटी दा पांगथोकलगनी मिफम असिदा बीजेपी की नेशनल प्रेसिडेंट सोइबा यूनियन होम मिनिस्टर अमित शाह यावना अवांग नोंगपोक स्टेट सिंगी चीफ मिनिस्टर सिंगना सरुक यागदौरी लोइनना नेदागी सीनियर लीडर अमदी तोंगान तोंगानबा आसाम दा लेरिबा कॉर्पोरेशन सिंगी मिनिस्टर अमदी चेयरपर्सन सिंगसु मिफम असिदा सरुक यागनी हाइरी हौखिबा था असिगी मंगादा त्रिपुरा यूनिवर्सिटी दा थबक तौबी नुपी स्टाफ अमगी मथक्ता UDC स्टाफ अमसुंग नेता मनास पलगा लोइनबा गैंग खुदपु अमना फिजिकल हरासमेंट तौबा यावना रेफ अमदी हाटकने हाइना की हलखिबगी मायोक्ता ngarang राधानगर मंदोपता महिरोय अमदी अहलोन सिंगी ओइबा मिफम अमा पांगथोखरे मिफम अदुदा थौदोक अदुबु निंदा तौरदुना विक्टिम ओइरिबे मैतै नुपी असिदा चुम्बा वायल फंगननबा अमदी चेनरीबा मियोय सिंग मतिक चाबा चैराक फंगनबगिदमक फुरुप कांगलुकी खेनबा थमदना अमतु ओइना मतेंग पांगमिनबगी वाखलोंदा जॉइंट एक्शन कमिटी अगेंस्ट क्राइम ऑन वुमेन कौबा कमिटी अमा सेमकी कमिटी असिगी माइकेदगी हयेंग थौदोक असिगी मतांगदा FIR अमा चनखिबा अमदी पुलिस स्टेशन दा केस असि कया यामना खुमांग चौसलबगे हाइबदो हंगतलुगदौरी लोइनना था असिगी तारानिथोइदा त्रिपुरादा लैरिबा लनाइलुफ अमदी मियामगा खुसमनदुना स्टेट असिगी वुमेन कमीशन दा अईबा वाकत चेरोल अमसु फिसिनगदौरी नाकल अमरोमदा हौजिक विक्टिम ओरिबा नुपी असिदा चुम्बा वायल फंगनबदा लमदम असिदा लैरिबा लनाइलुफ अमदी तोंगान तोंगानबा मफमसिंगदा खुंदारिबा इरैचा सिंगनसु मतेंग पांगबिनबा अपील तौरक्ली हौजिक अमुक सानबगी पाउ फंगबिगनी मणिपुर यूनिवर्सिटी की सेंथंग मखादा रॉयल एकेडमी ऑफ लॉ ओइनामना सिंदुना एकेडमी असिगी इंडोर हॉल दा चथरखिबा आसेम अरुण कुमार सिंह मेमोरियल मणिपुर यूनिवर्सिटी इंटर कॉलेज टेबल टेनिस टूर्नामेंट लिसिंग अनि तरामापन कुन ngasi लोइसिनख्रे लोइसिनबगी थौरम अदुदा MU की CDC की फॉर्मर डायरेक्टर प्रोफेसर N मोहेंद्र रॉयल एकेडमी ऑफ लॉ की सेक्रेटरी ओ इबो चौबा खुमन रॉयल एकेडमी ऑफ लॉ की प्रिंसिपल आई जुगेश्वर सिंह ना अथोइबा मिथुंगलेन ओइना सरक्याखी टूर्नामेंट असिगी नुपा कांगलुकी ओइना मणिपुर यूनिवर्सिटी ना अहानबा बिरमंगोन कॉलेज ना अनि सुबा अदुगा इम्फाल कॉलेज अमदी मोइरांग कॉलेज ना अहुम सुबा मना लौख्रे अदुगा नुपी कांगलुकी ओइना DM कॉलेज ऑफ आर्ट्स ना अहानबा मोइरांग कॉलेज ना अनि सुबा अमदी खा मणिपुर कॉलेज अमसुंग रॉयल एकेडमी ऑफ लॉ ना पुना अहुम सुबा मफम कनबा ngamki ngasi ukfong na kiba pauk si singda kari kari maroi ba pauk yauribagi habido mayam puna amok khangminasi lamjingba times humpunivan suba northeast council plenary mi from pangthokre awang nongpokta akanana khudong chaba piriwa article 338 ahongba leiroi Amit Shah central sponsor scheme sing chada chama center na fund thada vinaba chief minister na taksin kre Imphal East district hospital sabagi wathok ka chenaba sing cherak PBU
PDCC Chandrayaan 2 lander Bikram Thagi Laimaida Laiba Ukre Rapist ni haiba amak sakangdaba singa kaptuna hatlam lay Sangai Express Article Chom Humdra Mathoi Sogloi Mitop Changhanloi Amit Shah Dona Ministry na akhanaba midyeng changbiu Chief Minister Mayum manakta nongmai na kablamba ama sire ikangi awabada midyeng changlagani PPCM Akom Loop Schedule Tribe ki demand yaningdaba su leiramgani Pogna Firm Guwahati da humpunipan suba NEC gi plenary session pangthokre Kendra Sarkar na article Chom Humdra Mathoi da khut tharoi Amit Shah Sakangdaba singna rapist ni haiba ama kaplaga hatlam lay Kwakaithil gi yum amada su bom langsilam lay Mi ahum thina furakpadagi laikana kre World War II Memorial Run pangthokre Naharol gi thauda NEC da piriba senfam asi yamna pikpana Northeastern region da development singning thina pangthokpa ngamdre Chief Minister Biren Northeast special provision piriba article Chom Humdra Mathoi center na sokloi Amit Shah thanga da rapist ama nongmai na kaptuna hatlam le ethnic jati kaya gi marakta hena nungsinaba puraktuna santi oiba lamdamam puraknaba akanba midyeng changlagani convener Athuba matamda Jiribamda LPG gas puba gari singtel hanbinaba appeal tawkre Huyen Lan Pau ikai khumnaba manghan bikhrabi nupi macha ama suicide tawkre September 19 da police ki investigation officer na court ta thodok tugi wari ligadawri Fan matik chana thadrak tabadagi chawka thorang paikhatpa ngamdabagi wafam Chief Minister na pukhatkre Article 313 lokthokpagi wafam leiroi Amit Shah Talent leirwa artist sing puthoknaba honabasi thagadingai ni leisemba Rape case ta chenavani haiba mioi ama sakangdaba singa nongmai na kaptuna hatlam lay Sana Laibak BJP laingak lakpadagi ing tapa Manipur oire Amit Shah Northeast tagi article Chom Humdra Mathoi lokthok Chief Minister Biren Central Sponsor Scheme gi fund cha da chama puthok piu Sana Laibak ki mapau lupa crore lising amaga chamri subna manga puthabagi maram thidoksi Mayai kabadrak ki mayokta lanthengna NEC na thodang lobiu Dr. Nazma Heptula ECL Express Home Minister Amit Shah yauna BJP Northeast Council gi mifam pangthokre Neda gi su pangthoklagani Ikang mayok naraba lawmi singda matik saba compensation PU loan ko u loop Hospital sabda yetliba MLA cherak PU PDCC Miyambu lana lamjing liba PDCC thingjin gadabani JSC Iraibak mayai kaban nisa saba yonba sing pharabadi lemna tharoi Thawal Moijing area da nisagi mayokta rally chatkre Northeast state singdagi article Chom Humdra Mathoi lokthokpagi wafam leite Miyambu lana lamjingnaba hotnabani Kaina laifam da athingba leihandre usapna chingba katpa yare miyoi ama hatlam lei Aroibda maroiba pau amukana pijari Thasigi kulumdoi fawbugi manungda taret suba UGC pay and regulation lisingani taranipan Chana Handrabadi Sears Walk Strike yauna khongjang lakadauri More Police Commando amadi tarani thoi suba AR gi apunba kanguna chahi nauriba angang ani WY tablet ka kona na fagat kre Manipur gi ningthau laisemba sana zawbana mami thawan gi awa khongchat lipun wari lamthakre Amadi Pravis Sanam gi misi gi matang da ADGP gi finding report CBI da yohana naba Manipur lengang na athubada thabak paikhat haningi haina PAC na lenga ki puning chingsilakli Hauziki wanadi Manipuri pau matang sila loisinjare mediang tabiri bisingbo amukhana khronjari